Manipuri Wari channel asibu subscribe tawbiu subscribe namaba matungda bell icon da mu nambiu ano video sing lakpada khangnaba aduga video sing asibu su like tawbiu amadi share tawba kawbigenu Thoiba hello Henthoi aina ngasai call toramagi miss call ga amata leremdabro Thoiba Henthoi yambung sing asidi yamna ware aduna phone ga se hanne yengludre nangi miss call do adusu khangaudre ado nang aibu sawbro Henthoi sawbudi sawdida aisu wa ma haigina tawrambani Thoiba kai wanu hayuse Henthoi ai luhongdore Thoiba ha kadaida kanada karam kanda Henthoi chap chaba matamdi khangdrida Thoiba Henthoi adugu manna tai chada ba phagi do tawganu yambung se thabak naga khara wabaga bp se haget ke tawi Henthoi aseng bagini ain harise phagi tawba natiye Thoiba kaino Henthoi nang na haise wado fazana mayek seng na hayu Henthoi aina ngasi college tagi halakpada akoi tamoga imaga ai luhongbagi wari sanarame akoi mabungna silakpa nupa oira male Thoiba karum kanda luhongani haige Henthoi adudi khangde aisu wari do loiba fawba taraktre dayamungda call tawgena prap adum aigi kada changle Thoiba ado nangna kai khaliba luhongbado yakragena khalibara Henthoi natiye ayaroye ai dayambung natana atopa nupa amata nuksiba sungamlo luhongba sungamloye dayambung ibani sen khrase Thoiba Henthoi nang ima hoina haibado yakhragera aina nangi naning thungan basu ngamgani thajade Henthoi dayambung adudi ai amuk kapa age Thoiba Henthoi nangbu gyan taro kaidawrage yambung na hairise karino haiba kitasu khanthau aise mi ama oina hinglabasu mimanadaba misak amani aise nangini haibada matik yamna sade adugisu matakta noigi imungi laman yamna toliba misak amani aina nangbu lauraga aise isagi oijaba yamna thiba tagadawa male Henthoi handa mukti wangang lakhidre tumina dum laikre Thoibana kaubusu khumlaktare sum khumlaktrabaduda Thoibana call do kaktali Henthoi na tamnagliba paudu Thoibasu nungai badi nate ngai hak lairaga Thoibana Henthoi da call amuk tawi Henthoi receive tawrokte Thoibana hanjil call tawi ahumlak subada paire wadi amata nganglakte Thoiba Henthoi adumaina tumina leinuse aise nungairangoni khanbro aise laifam sapam khangdi karina phagadage habado khanase wado nganglo haiba handa mukti Henthoi do kapngang tawna haire Henthoi nangna aibu nungsu nungsidana nungsiba saba natra Thoiba as Henthoi se kapkanu aina nang nungsidedi kanana hairage Henthoi aina chelase haibada nangna yadrido aibu nungsidabai natra aduga aibu atopada lohongkro haido adusu ai nungsidabai natra aduga laman tonba tondaba mayam ama haidusu ai nungsidabai natra Thoiba Henthoi as ai nangse kram haina hainani aigi imungi fibamse sisu nang kitangdi wibam thokpani farese ai nangna haibu khuding yarage kaidause haibano hairo nangi apamado Henthoi heng ibani unase Thoiba hayeng mak Henthoi thabak chili thabak thadokpa yadena amuk haiduira Thoiba hairose farene ado pung kayada la u haino kadai da thengnasige ado aidi line da laktuni ko gari leitabanina Henthoi bazar hek yaubaga dum hairo aduga thengnerase Thoiba hoi fare ai laage ado sawa faraba kappaloirabo Henthoi phagi yam tawrakanu dayambung aigi se yam serious ni Thoiba hoi phagi gamta tawjeraroi tumu thengani hayengata hogotnaba aduga nungsiba unaduinina khujun khayagado phengnaba Henthoi adumaina nungsi na hairadi faredana nungsibana aigi dayambung se Thoiba nungsini aidi nangi dayambung haiba
ꯃꯤꯡꯒꯧꯗꯨꯗꯅꯤ ꯅꯨꯡꯁꯤꯕꯒ ꯁꯨꯈꯪ ꯈꯪꯗ꯭ꯔꯤꯁꯦ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯤꯁꯦ ꯍꯦꯟꯊꯣꯏ ꯑꯁ ꯃꯤ ꯁꯨꯝ ꯍꯩꯅꯈꯤꯕꯩꯅꯦ ꯂꯩꯇꯣꯟꯗ ꯅꯞꯂꯒ ꯂꯩꯈ꯭ꯔꯦ ꯑꯗꯨꯅꯅꯤ ꯊꯣꯏꯕ ꯍꯣ ꯑꯗꯣ ꯃꯤ ꯃꯃꯥꯡꯗꯗꯤ ꯀꯧꯕꯤꯔꯛꯀꯅꯨ ꯑꯩ ꯑꯣꯏꯅ ꯏꯀꯥꯏ ꯍꯦꯟꯊꯣꯏ ꯍꯣꯏꯕ ꯀꯧꯔꯔꯣꯏꯕ ꯇꯥꯗꯣ ꯍꯥꯞꯄꯔꯣꯏꯒꯦꯕ ꯌꯥꯝꯕꯨꯡꯇꯪ ꯀꯧꯔꯒꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯊꯣꯏꯕ ꯍꯣꯏ ꯌꯥꯔꯦꯁꯦ ꯑꯗꯣ ꯃꯇꯝꯁꯦ ꯊꯦꯡꯂꯦ ꯇꯨꯝꯅꯕ ꯇꯧꯔꯣ ꯍꯦꯟꯊꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯒꯨꯗ ꯅꯥꯏꯠ ꯊꯣꯏꯕ ꯒꯨꯗ ꯅꯥꯏꯠ ꯑꯍꯤꯡ ꯑꯗꯨ ꯊꯣꯏꯕ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯍꯦꯟꯊꯣꯏꯅ ꯍꯥꯏꯔꯤꯕꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯀꯔꯤ ꯇꯧꯒꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯋꯥꯈꯜ ꯈꯟꯅ ꯇꯨꯝꯊꯈ꯭ꯔꯦ ꯅꯣꯡ ꯉꯥꯜꯂꯦ ꯄꯨꯡ 11 ꯇꯥꯔꯛꯄ ꯑꯗꯥꯏꯗ ꯊꯣꯏꯕ ꯍꯦꯟꯊꯣꯏ ꯎꯅꯕ ꯆꯠꯅꯕ ꯊꯣꯔꯛꯏ ꯊꯣꯏꯕꯅ ꯊꯣꯔꯛꯄ ꯎꯕꯗ ꯃꯃꯥꯅ ꯍꯪꯂꯛꯏ ꯃꯃꯥ ꯏꯕꯨꯡꯉꯣ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯅꯪꯕꯣ ꯊꯣꯏꯕ ꯏꯃꯥ ꯑꯩ ꯊꯕꯛ ꯑꯃꯇ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯃꯃꯥ ꯀꯗꯥꯏꯗꯅꯣ ꯀꯌꯥꯝ ꯂꯥꯞꯄꯅꯣ ꯑꯩꯗꯤ ꯉꯁꯤꯁꯦ ꯅꯪꯕꯨ ꯆꯠꯊꯣꯛꯍꯟꯅꯤꯡꯗꯦꯅꯦ ꯅꯆꯟꯅꯨꯄꯤꯁꯨ ꯉꯁꯤꯗꯤ ꯃꯇꯣꯝꯇ ꯆꯠꯈꯤ ꯏꯇꯥꯁꯨ ꯉꯁꯤꯗꯤ ꯆꯠꯂꯔꯣꯏ ꯍꯥꯏꯔꯛ ꯃꯥꯜꯂꯦ ꯊꯣꯏꯕ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯏꯃꯥ ꯑꯩꯈꯣꯏ ꯇꯣꯝꯕꯤꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯟꯕꯨ ꯍꯜꯂꯛꯑꯅꯤ ꯃꯃꯥ ꯅꯪꯒꯤ ꯊꯕꯛꯇꯨꯕꯨ ꯉꯁꯤꯃꯛ ꯆꯠꯇꯕ ꯏꯌꯥꯃꯛ ꯌꯥꯗꯕ꯭ꯔꯣ ꯉꯁꯤꯁꯦ ꯏꯃꯥ ꯃꯪꯍꯥꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯅꯦ ꯃꯤꯠꯅ ꯃꯔꯣꯜ ꯑꯃ ꯆꯣꯡꯂꯤꯕ ꯊꯣꯏꯕ ꯏꯃꯥ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯃꯤꯠ ꯆꯣꯡꯂꯤꯗꯣ ꯊꯋꯥꯏ ꯃꯤ ꯐꯝꯂꯤꯅꯦ ꯑꯗꯨꯒ ꯃꯪ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯨꯅꯅꯦ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯗꯣꯏ ꯇꯧꯔꯤꯅꯦ ꯃꯃꯥ ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ ꯑꯗꯣ ꯀꯨꯏꯔꯛꯀꯅꯨꯀꯣ ꯊꯦꯡꯅ ꯃꯝꯅ ꯍꯜꯂꯛꯀꯅꯨ ꯃꯇꯝꯅ ꯃꯇꯝ ꯐꯠꯇꯕꯅꯦ ꯆꯠꯂꯨꯔꯣ ꯊꯣꯏꯕ ꯍꯣꯏ ꯏꯃꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯑꯩꯈꯣꯏ ꯇꯣꯝꯕꯤ ꯍꯜꯂꯛꯑꯒ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯣ ꯃꯃꯥ ꯍꯣꯏ ꯆꯠꯂꯨꯔꯣ ꯊꯣꯏꯕ ꯆꯠꯈ꯭ꯔꯦ ꯕꯖꯥꯔ ꯍꯦꯛ ꯌꯧꯕꯒ ꯍꯦꯟꯊꯣꯏꯗ ꯀꯣꯜ ꯇꯧꯔꯒ ꯄꯥꯎ ꯐꯥꯎꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯍꯦꯟꯊꯣꯏꯒꯤ ꯒꯥꯔꯤ ꯃꯆꯥꯗꯨ ꯇꯣꯡꯂꯒ ꯐꯥꯁ ꯐꯨꯗ ꯑꯃꯗ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯔꯦ ꯆꯥꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯄꯥꯔꯛ ꯑꯃꯗ ꯂꯥꯛꯇꯨꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯍꯦꯟꯊꯣꯏ ꯇꯥꯌꯝꯕꯨꯡ ꯏꯕꯥꯅꯤ ꯉꯁꯤ ꯆꯦꯜꯂꯗꯣꯏꯅꯤꯀꯣ ꯊꯣꯏꯕ ꯍꯦꯟꯊꯣꯏꯗ ꯄꯩꯔꯞ ꯌꯦꯡꯂꯛꯏ ꯍꯦꯟꯊꯣꯏ ꯁꯣꯔꯤ ꯌꯥꯝꯕꯨꯡ ꯏꯕꯥꯅꯤ ꯉꯁꯤ ꯆꯦꯜꯂꯅꯤ ꯀꯣ ꯊꯣꯏꯕ ꯃꯀꯣꯛ ꯍꯣꯠꯂꯒ ꯊꯣꯏꯕ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯑꯩ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯦꯟꯊꯣꯏ ꯀꯩꯅꯣ ꯆꯦꯜꯂꯒꯨꯝꯁꯦ ꯍꯥꯏꯔꯣ ꯉꯔꯥꯡꯗꯤ ꯑꯩꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯅꯤ ꯍꯥꯏꯈꯤꯗꯥꯏꯅꯦ ꯊꯣꯏꯕ ꯍꯥꯏꯗ ꯑꯩ ꯆꯦꯜꯂꯒꯨꯝꯁꯤ ꯍꯥꯏꯗꯦꯀꯣ ꯍꯦꯟꯊꯣꯏ ꯑꯗꯨꯅꯦꯕ ꯃꯤ ꯑꯩꯗꯤ ꯄꯩꯁꯥꯒ ꯂꯣꯏꯅ ꯄꯨꯔꯒ ꯂꯥꯛꯑꯕꯅꯦ ꯑꯗꯨꯒ ꯏꯃꯥꯅ ꯑꯩꯒꯤ ꯁꯥꯕꯤꯕ ꯈꯨꯗꯣꯞꯁꯤꯡꯁꯦ ꯁꯤꯁꯨ ꯂꯣꯏꯅ ꯁꯤꯖꯜꯂꯒ ꯂꯥꯛꯑꯕꯅꯤ ꯇꯨ ꯌꯦꯡꯉꯨ ꯂꯤꯛꯁꯨ ꯁꯤꯔꯛꯑꯦ ꯊꯣꯏꯕ ꯀꯩꯗꯧꯗꯣꯏꯕ ꯅꯪꯗꯤ ꯑꯗꯨ ꯃꯌꯥꯝꯗꯨꯗꯤ ꯍꯦꯟꯊꯣꯏ ꯅꯣꯏꯗ ꯍꯌꯦꯡ ꯁꯦꯜ ꯂꯩꯔꯛꯇ꯭ꯔꯀꯥꯟꯗ ꯀꯥꯏꯔꯒ ꯆꯥꯗꯣꯏꯅꯤ ꯊꯣꯏꯕ ꯃꯀꯣꯛ ꯍꯣꯠꯂꯒ ꯑꯁ ꯑꯩꯕꯨ ꯉꯁꯤꯁꯦ ꯅꯝꯗꯅ ꯅꯨꯄꯤ ꯆꯦꯟꯕ ꯇꯥꯔꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ ꯍꯦꯟꯊꯣꯏ ꯀꯩꯅꯣ ꯃꯤꯗꯤ ꯅꯨꯄꯤ ꯆꯦꯟꯕꯁꯦ ꯌꯥꯝꯅ ꯍꯔꯥꯎꯅꯩ ꯍꯥꯏ ꯑꯗꯨꯒ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯃꯊꯥ ꯁꯥꯔꯤꯗꯣ ꯀꯩꯒꯤꯅꯣ ꯊꯣꯏꯕ ꯑꯩꯅ ꯅꯪꯁꯦ ꯌꯨꯝ ꯍꯦꯛ ꯄꯨꯁꯤꯜꯂꯨꯕꯗ ꯅꯣꯏꯅ ꯅꯦꯝꯕꯛ ꯑꯣꯏꯗꯣꯏꯗꯣ ꯃꯗꯨ ꯍꯔꯥꯎꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯋꯥꯟꯊꯕ꯭ꯔꯥ ꯑꯃꯗꯤ ꯁꯣꯏꯔꯔꯣꯏ ꯍꯦꯟꯊꯣꯏ ꯍꯔꯥꯎꯗꯣꯏꯅꯤ ꯃꯤ ꯃꯃꯧ ꯂꯥꯛꯑꯦꯅ ꯍꯔꯥꯎꯖꯗꯣꯏꯅꯤ ꯊꯣꯏꯕ ꯁꯣꯏꯔꯔꯣꯏ ꯂꯨꯍꯣꯡꯅꯕ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯌꯨꯝꯗ ꯄꯩꯗꯨꯅ ꯂꯩꯔꯕꯅꯤ ꯍꯦꯟꯊꯣꯏ ꯑꯁ ꯄꯩꯁꯥꯒꯤꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗ ꯂꯩꯈꯤꯕꯗꯣ ꯂꯣꯏꯅ ꯂꯧꯊꯣꯛꯀꯦ ꯑꯗꯨꯒ ꯄꯤꯔꯛꯀꯦ ꯊꯣꯏꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ ꯊꯣꯏꯕ ꯍꯦꯟꯊꯣꯏ ꯊꯥꯏꯅ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯔꯝꯕ ꯑꯃ ꯂꯩꯕꯅꯤ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯕꯨ ꯏꯅꯥꯛ ꯈꯨꯟꯕ ꯇꯔꯥꯅ ꯁꯧꯒꯠꯄ ꯉꯝꯗꯦ ꯃꯁꯦ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯍꯦꯟꯊꯣꯏ ꯀꯩꯗꯧꯕꯒꯤ ꯉꯝꯂꯣꯏꯗꯣꯏꯅꯣ ꯂꯥꯏꯔꯕ ꯏꯃꯨꯡꯗꯣ ꯏꯅꯥꯛ ꯈꯨꯟꯕ ꯃꯣꯏ ꯇꯔꯥꯗꯨꯅ ꯄꯩꯁꯥ ꯈꯔ ꯄꯤꯔꯒ ꯃꯦꯟꯈꯠꯄꯤꯔꯗꯤ ꯅꯨꯡꯉꯥꯏꯔꯛꯇꯣꯏꯅꯤ ꯀꯩꯅꯣ ꯊꯣꯏꯕ ꯑꯁ ꯂꯣꯏꯔꯦꯍꯦ ꯁꯤꯗꯅꯤ ꯑꯩꯅ ꯅꯪꯒ ꯋꯥ ꯉꯥꯡꯅꯗꯣꯏ ꯁꯔꯨꯛ ꯀꯩ ꯃꯃꯥꯏ ꯅꯥꯟꯖꯔꯨꯒꯦ ꯍꯥꯏꯁꯦ ꯑꯁ ꯌꯥꯔꯔꯣꯏꯗ ꯅꯪ ꯅꯌꯨꯝꯒ ꯄꯥꯟꯕ ꯌꯥꯈꯤꯔꯣꯏꯗ ꯆꯥꯛ ꯊꯣꯡꯕꯁꯨ ꯍꯩꯇ꯭ꯔꯤꯗꯨꯗꯤ ꯍꯦꯟꯊꯣꯏ ꯑꯌꯥ ꯁꯨꯃꯥꯏꯅꯒ ꯍꯥꯏꯌꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯊꯣꯏꯕ ꯑꯃꯨꯛ ꯀꯞꯄꯨꯒꯦꯔꯥ ꯍꯦꯟꯊꯣꯏ ꯀꯞꯄꯨꯗꯤꯅꯤ ꯀꯞꯄꯗ ꯅꯠꯇꯦ ꯆꯔꯥꯁꯨ ꯍꯦꯟꯗꯣꯏꯅꯤ ꯑꯗꯨꯒ ꯊꯧꯔꯤ ꯌꯥꯟꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯒ ꯁꯤꯈꯤꯗꯣꯏꯅꯤ ꯊꯣꯏꯕ ꯍꯦ ꯀꯩ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯑꯗꯨꯕꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ ꯃꯇꯨꯡ ꯍꯥꯏꯅꯨꯀꯣ ꯍꯦꯟꯊꯣꯏ ꯍꯥꯏꯅꯤ ꯅꯪꯅ ꯑꯩ ꯄꯥꯝꯕꯤꯗꯕꯩꯅꯤ ꯊꯣꯏꯕ ꯑꯩꯒꯤ ꯅꯤꯡꯉꯥꯏ ꯆꯥꯎꯕ ꯍꯦꯟꯊꯣꯏ ꯅꯨꯡꯁꯤꯕꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯅꯪꯇꯅꯤ ꯍꯦꯟꯊꯣꯏ ꯑꯗꯨꯗꯤ ꯉꯁꯤ ꯁꯣꯏꯗꯅ ꯆꯦꯟꯗꯣꯏꯔꯥ ꯊꯣꯏꯕ ꯍꯣꯏꯗꯦꯍꯦ ꯅꯨꯄꯥꯅꯕꯨ ꯊꯣꯛꯑꯕ ꯑꯃ ꯃꯔꯥꯅ ꯂꯥꯛꯆꯔꯅꯤ ꯑꯗꯣ ꯌꯨꯝꯗ ꯍꯦꯛꯇ ꯗꯥꯏꯔꯦꯛ ꯆꯪꯂꯁꯤꯔꯣ ꯍꯦꯟꯊꯣꯏ ꯆꯦꯟꯕꯗꯤ ꯅꯨꯡꯗꯥꯡ ꯆꯦꯟꯅꯗꯥꯏꯅꯦ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠꯁꯨ ꯇꯥꯗ꯭ꯔꯤ ꯏꯀꯥꯏꯖꯗ꯭ꯔꯣ ꯊꯣꯏꯕ
ꯑꯗꯨꯗꯤ ꯀꯥꯏꯗ ꯊꯩꯗꯣꯏꯕ ꯅꯣꯏ ꯏꯝꯐꯥꯜꯁꯤꯗꯗꯤ ꯑꯩꯒ ꯈꯪꯅꯕ ꯃꯤꯁꯨ ꯂꯩꯇꯦ ꯍꯦꯟꯊꯣꯏ ꯍꯣꯇꯦꯜꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯅꯣꯏꯒꯤ ꯑꯍꯜꯁꯤꯡ ꯂꯧꯕ ꯂꯥꯛꯆꯔꯅꯤꯌꯦ ꯊꯣꯏꯕ ꯅꯪꯗꯤ ꯄ꯭ꯂꯥꯟ ꯂꯣꯏꯅ ꯌꯥꯠꯂꯒ ꯂꯥꯛꯑꯕꯖꯥꯅꯤꯅꯦ ꯑꯗꯣ ꯑꯩꯗꯤ ꯍꯣꯇꯦꯜꯗ ꯂꯩꯅꯕꯒꯤ ꯁꯦꯜꯗꯤ ꯁꯨꯗꯦꯀꯣ ꯍꯦꯟꯊꯣꯏ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯌꯥꯎꯔꯦ ꯊꯣꯏꯕ ꯑꯗꯨꯗꯤ ꯍꯣꯇꯦꯜꯗ ꯑꯣꯏꯅ ꯆꯠꯂꯁꯤꯔꯥ ꯍꯦꯟꯊꯣꯏ ꯍꯣꯏ ꯆꯠꯂꯁꯤ ꯑꯅꯤꯗꯨ ꯍꯣꯇꯦꯜꯗ ꯆꯠꯈ꯭ꯔꯦ ꯃꯌꯨꯝꯗꯒꯤ ꯀꯣꯜ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯅ ꯐꯣꯟꯁꯤꯡꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯣꯏꯅ ꯇꯧꯁꯤꯜꯂꯝꯃꯤ ꯁꯣꯝꯗꯅ ꯅꯨꯃꯤꯗꯥꯡ ꯌꯥꯆꯪꯉꯛꯄ ꯐꯥꯎꯕ ꯊꯣꯏꯕꯒꯤ ꯃꯆꯜꯅꯨꯄꯤ ꯇꯣꯝꯕꯤ ꯌꯨꯝꯗ ꯍꯜꯂꯛꯇꯕꯒꯤ ꯊꯣꯏꯕꯒꯤ ꯃꯃꯥ ꯃꯦꯝꯃ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯃꯆꯥꯅꯨꯄꯥꯁꯨ ꯍꯜꯂꯛꯇ ꯃꯆꯥꯅꯨꯄꯤꯁꯨ ꯍꯜꯂꯛꯇ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯌꯥꯝ ꯄꯥꯈꯠꯅ ꯁꯣꯜꯂꯤ ꯃꯅꯤ ꯍꯣꯏꯗ ꯂꯥꯛꯏ ꯋꯥꯔꯤ ꯑꯁꯤ ꯇꯥꯕ ꯂꯣꯏꯔꯒ ꯀꯃꯦꯟꯗ ꯑꯄꯥꯝꯗ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯑꯅꯧꯕ ꯋꯥꯔꯤꯁꯤꯡꯒꯤꯗꯃꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ